Maheiroi singna Heirok Higher Secondary School gi get lonsinkhre. Thobal District ke manung chonna laiba Heirok Higher Secondary School gi principal amadi vice principal ngasi fawba thabirakti haiduna school asigi Maheiroi singna school gi get lonsinduna khongjang changsinkhre. School asigi masing yamlaba Maheiroi kayana school gi get lonsinduna get manungda school gi furniture kaya su puthoktuna mai thaki. Ngasi gi khongjang aduga mari lenena school asigi class 11 gi Maheiroi ningthaujam paikhombana fongdorakibada school asigi principal amadi vice principal thabirakna Haiduna Maheiroi singna DC Thobalda anirak chatlubada athubada principal amadi vice principal thabiraklage haina thajaba kaya ama piraklabasu ngasi fawba thabirakta basina maram oiraga ngasi khoisaunaraba Maheiroi singna khongjang ngasi changsinbani haiki paikhombana makatana fongdorakibada school asigi home science ki oza su chahi simagi oina thabiraktri masigi matangdasu oza yaudana lairi karamna tamgani haina mari leinaba singda hangki Ngayhak ki oina principal ama laksinaram laga hekta chatkiba amadi chahi chuppa subject amagi oza yaudana lairik tamba asina Maheiroi singda thengnagadaba awaba kaya mari leinaba singna khangsinadana leiriba asi kari wakhalno hainasu hangki athubada watliba principal amadi vice principal loinana awatpa oza sing thabiraktaba taragadi makhal makha kayagi ahenba khongjang changsilagani haina makha takhi ngasigi khongjang aduga mari leinana Heirok Higher Secondary School gi principal athubada tharakadabani Satra gi hak matpa yaroi awat pa oza athubada tharakadabani haiba kholau kaya su lauki Heirok Higher Secondary gi principal amadi vice principal athum mutamni thani lawu adudagi home science ki oza awat pa agoi sahi horopadagi walapane do agoi DC da anirak sure chatpa adu moina thabirake araga suta thabirakte agoi phana kana so hanamne phana kana so hajamne do DC na so ayaba pibiraktre oza sa thabiraktre principal di kaino daute principal di kuitri adu home science ki sahi horopade ne wala jidu oza awat ba amadi principal amadi vice principal athum matam thabiro aiduna koi Heirok Higher Secondary gi Maheiroi singagi hajari